भारत लानमीना लेंबान बोम कामनब खुलाई थांगतुना ngak सेनखिबगी मरम करिनो ngarang January gi tang kun ga marida Manipur gi senglaba laifamlen oidiba kanglage utra sanglen mamangda arambai tengol na choba thodang loduna Manipur da ladiba mitai MLA Minister Singh Lok Sabha amasung Rajya Sabha gi MP ani yauna puna legislature kuntra ga nipan na wasak lawbaga loinana mifam pangthoktuna arambai tengol na Maraibang Manipur kannabagi damak thamlakiba point taruki wafam singda miyam gi mihut oidiba singi khuyek pinakhiba duga mari lainana Kangla laifamlen gi akoiba mafam singda Central Security Force amade State Security Force na ngak sen bagi akan bathabak sathake amukta ukhidriba mawongda landa siznagadaba sakti lerba khulai haibade 81 cm gi bom kamnaba mechin Central Force gi lengbanda thangatuna pareng sana leptuna ngak sen bagi thabak sathake arambai tengol na choba thodang loduna isam samna miyam gi mihut oiriba singa pangthokiba mifam adubu aduki matik section na masing yamlaba security force sing thomjinduna ngak sen bagi maram karino haibase laibak miyam gi wahang oire border town ama oiriba moreda leriba state security force gi mathakta foreign laibak ki laloba sing yauna rocket launcher kapsilaktuna RPG bomb phawba sizinarakiba matam aduda de ngarang kangla mamangda ngak sen ba chathagibada central security force na lengbanda thangatuna bomb kapnaba afaba makhalgi khulai sing adu Karigidamakta Bharat laingakna puthorokidabano icham samna Maraibak Manipur kannabagidamagta miyamgi mihuroidiba kuntraga nipanga arambai tengol gi lusingba singa mifam pangthokiba dubu yamna lana uhanana bohonaba male loinana Bharat lanmi gi thauna lingjel sakti amade afaba khulai masing thingamdana lei haibadu Manipur miyamda uhanduna kihanbagi thabak chatharakli bara haibasisu miyamgi wahang oiribane amaromda Manipurda thokliba thani pan sujilaglaba Kangluk ki irang asida kuki militant sing na bom amadi nongmai kapsinduna mitai micham miyoi kaya leptana halakba asida de Manipur da leriba Central Force sing na de afaba khusu khulai puthoktuna makhoi ga lanthengna na bahona ki de kuki militant sing na Central Force sing gi mamangda mitai khulda nongmai kapsinduna landare khanglaba fauba yengduna leithoki haibasi miyamna yamna pendana haina ngangna khravane maduna asengba lanfam da Bharat ki lanmi sing na mangjil thana songthoktuna afaba khulai puthokhtuna kuki terrorist sing takthokna bahonaba ngamdraga ngarang isam samna Maraibak Manipur kannaba Manipur gi miyam gi mihuroiriba miyoi kuntraga nipanga arambai tengol gi lusingba singa kanglada mifam pangthokpa matamda de karigidamakta afaba makhalgi bom top kapnaba khulai sing puthoktuna Manipur miyamda uhalibano haibasigi maram Manipur laingakna Manipur miyamda sengba khangan fam thoe madu natragade Manipur laingak asi Bharat ki lan miyamade afaba khusu khulai gi matengna namthaningba matamda hekta namthaba ngami haiduna kihanbani haina lawdaba ngamloi haibase laibak miyam gi thamoida fauri bani haiba laingakna khangfam thoe